Malesia gi Jorhor state Myanmar gi migrant worker chamri Lom Phajinkhre Malaysia gi Jorhor state mari lainaba che chang sing paidaba Myanmar gi migrant worker chamri Lom July tha khakta da Phajinkhre haina Jorhor Senai School Service Association gi chairman Minthana Phongdokre Myanmar gi migrant worker sing adu tha asigi ama amasung kunhundoi gi marakta Phajinkhibani masida sunatana Jorhor police na chathakiba operation amada tha asigi tareta pulai gi mafam amada gi Myanmar gi miyoi chama hena su phaki hairi Minthana makhatana thamlakhiba warol amada Jorhor da leiwa factory amadagi lenga ki mari leinaba che changpai daba Myanmar gi migrant worker chamaga humfutara ni thoisu Phajinkhre hairi Malaysia da Myanmar gi migrant singna noma gi sing hengalakpa sina leibak asida achouba singnaba ama ohele haina Minthana phongdokpaga loinana Myanmar macha sing adu leibak asida kangon gi wangmada changsilakhiba singni hairi Minthana makataraduna hai Malaysia da leibak ne leiba Myanmar embassy na Myanmar gi miyoi singda anauba passport sing issue tawkhidrabani Myanmar macha singna Malaysia da hek thunglakpaga makhal kaya gi pamdaba thodok wathok sing thokhali hairi Malaysia gi Pekal Nanas town da mari leinaba che changpai daba miyoi singna ngamkhai landuna changsilakpagi chang noma gi wangkhalakpaga loinana lona changlakhiba sing adu faduna kota wayan chathari hairi tha asigi tara tarukta ngamkhai lana changsilakhiba miyoi chahunga humfutara ni thoi lengak na wayan chathaki amasung tha asigi kunhumdoidana miyoi chahum hena Malaysia da kangon gi wamada changlakhibagi dama court ki wayan mayok nakhi court ki wayan mayok nariba singi saruk ahum thokpagi anidi Myanmar gi miyoi ngaktani hairi kangon gi wamada changsilakhiba miyoi sing adu Malaysia lengak na tha manga dagi chahi ama fawba kaisum sangda thambagi yathang court na pikhi kangon kyana changsilakhiba mathakta fine oina Malaysia da currency da return listing mari dagi nipan fawbagi thihannabagi yathangsu court na pikhi Malaysia da leiriba Myanmar national sing asi longi sepada natana kwa yamna chai mari leinaba che chang paidana changlakhiba migrant worker sing asina leibak aduda financial scam sing thohali amasung police na makoi adu fawda thadoknaba haiduna sel fawba piduna senja thumja tawbagi thabak sing chathai hairi Myanmar dagi changsilakhiba migrant worker sing na Malaysia da tonga ba makhal gi crime sing su thohali haina lenga ki maikai dagi phongdorakre